Noma Numidagama Yamna Luna Dinaba College Satra Mokoi Mari Kak Yamna Noai Party Totuna Ahi Ateng Bawa later Mokoi Mari Adu Hayang Nualaga Mokoi class ki test lay hype power Kawa Makai Noai na enjoy Totuna later Aduga Noala Pomatamda Mokoi Larik Super Hodre Aduna Test Adu postpone to Binaba Ozada Hajarusi Haina Mokoi Kandaram Aduga Ozagi Manakta Lagame Ozagi Manak Yoraga Mokoi Mari Aduna Ozada Sumaina Hirame Mokoi Mari Adu Ngarang Mida Lohomba Ama Salubadagi Halakpa Matamda Mokoi Kargi Tayar Adu Flat Wakibadagi Mokoi Gari Adu Illaga Heng Super Lagame Aduna Mokoi Nasigi Test Adu Yawang Amzararoy Postpone to Biu Haina Hajarame Oza Adu Mokoi Mari na Haribudu Mun Taraga Mokoi na Haribudu Yarame Numit Humnigi Matunda Test Adu Tawani Haina Hirame Adudagi Mokoi Mari Adu Yamna Harona Noklaga Tolakirame Numit Humni Adu Hokraga Teski Numit Adu Amuk Yawlami Numit Aduda Oza Aduna Mokoi Mari Adu Tuan Amalami Oza Adu Yamna strict Shu Oirame Aduga Amaga Sinadanaba Yangadanaba Sexinasu Yanglame Adubu Mokoi Mari Adu Karisu Kambiramde Mokoi exam Gidamata Pazana Steady Toraga Lakirame Ozana Question Yelakirame Adubu question paper Adu Urubada Mokoi Mari Adu Inganga Kirame Mark Samagi Test Adu Question Ani Kakta Oirame Question number 1 da Masa Masagi Maming Kari Kauge Haina Hangami Adugi Damakta Mark Ama Question number 2 da Flat Oiba Tayadu Karambano Mamang Sakagi left Mamang Sakagi right Natraga Maning Sakagi left Amadi Maning Sakagi right Karambano Haina Hangami Adugi Damakta 99 marks Oirami Mamai Thangda Mokoi Mari Adu Ma Amamam Panglaga Fail Oikirami Wari Masa Asina Taklibasi Karino Haragadi Akhoi Karigumba Ma Hairamdai Amadi Karigumba decision Loramdai Amadi Karigumba action Kara Tauramdai Akhoi Hana Fajana Kangadamni Amadi Hana Fajana properly plan Togadamni